crore chama gi drug fare Mizoram macha ahum yauna miyoi maridagi Assam police na lupa crore chama romgi drug ka kona na Assam ge Karimganj district ke Nilam Bazar police station na kwanba Supra Kandi dagi fare Assam police na fagalaba drug sing adugi manungda kg manga romge yava tablet lising hompuga mari yaure masiga loina na foreign brand cigarette packet mari ama su fagat ke drug sing adu Assam police ki operation chathabada fagat pangam khibane Operation adu Assam Police ki Deputy Inspector General amasung Karimganj District Police ki SP na lutsingduna sathakibane yamlaba drug sing asiga kona na faraba miyoi sing adu de Assam ge Karimganj dage Nur Ahmad amasung Mizoram ge Themzol dage Zongsa Aliane Ramngi ka amasung Lalcham Riana kawi haire Susila amasung Rosi Binada Arjun Award khusinakre Manipur dagi hockey sanaroi P Susila Chanu amade Wusugi sanaroi En Rosibina Devi da President Draupadi Murmu na ngarang Arjun Award khusinakre ngarang Rashtrapati Bhavan da pangthokiba Sports Award khusinabagi thauram da award asi Susila amadi Rosibina da President na khusinakhiba ne award yan thokpagi thauram adu da tongan ba sanabagi hiram da maming leraba medalist kunga tarukta su Arjun Award khusinaduna ikai khumnaba utpada Manipur dagi hairiba sanaroi ani asi yaukhiba ne aduga tongan ba masana singi course nipan da Dronacharya Award khusinakhe